Internet amasung smartphone na Pirakpa Saphu na AKAO-PAREI CHANKHRABA lamdam asigi masana kharadi relief camp ta leiriba Angang Singna Sannahouri hauzik thokliba irang asina maram oiraga Imphal East District ki manung chanba IKAO dolai thabi amadi yengkhumandagi miyoi kaya ama lanjennaratuna khundrakpamda leiba Naurem Birahari College ta changjafam loduna leiri chaurakna miyoi cheni gi mathakta leiba relief camp asida angang chamarom lei Makhoi sing adugi manungda mahai masin tamliba nupa macha amasung nupi macha marfurom yauri mafam adugi relief camp ta aikoi gi paumi na yengsilubada pungkak chaurak labi angang nupi macha singna matam amada angang singna pamna sanaramba khulokpi amasung chegai chongbi hairiba Masannasing asi sanaduna leiramba thengnaraki Angang sing adu lanjenarakpani amasung awa na khanglibani haibagi karingumba mami amata tadana maning tamna sanaduna leiramki loinana relief camp hangliba Naurem Birahari College ki mamang thangba sarukta leiriba campus adugi akoiba mafam khudingbak angang singi sanabung amaga pangkhak oiki mafam aduda hoba upal wapal pukri mapan apikpa leikol amadi ahangba mafam singda angang sing aduna ayat apan amata yaudana sananingba mongda yamna nungaina sanaramki Nakalamromda laisabi pungkak pharak labi angang nupi macha kharasu Makuta boy lairik paiduna NB College romdagi thorakhi Makhoi sing adu ayuki class yaururaga thorakpani College aduda laikai gi volunteers singna sin langduna mahairoi sing takpi tambibagi thabak chatharamki Class KG dagina class 7 faubana ayukta tawraga class 8 9 10 na ayuk pung taraga minute nifu manga dagi baroga minute nifu manga fauba takpi tambi hauri Makhoi sing adugi marakta mathang sahida metric exam thagadaba mahairoi kharasu yaurumki Mahiroi sing aduna fungdorakpada irang asina maram oiraga mathang sahida pangthokadoriba metric exam da saitheng phangadra haina pungning da mipaiba phawi karama matamda mahausagi punsi mahingda amuk hanjinduna yumda ningtamna leiba phangadagi haibasi tattana wakhalda phaurai Numidang wairamgi matamda imanabi mayam punna sanaminaba amadi langminaba kaya ngasidi ningsingba khakta ngaire Mafam asida hauzik tamliba mahai masing asina metric exam piba haibasi aruba piba mama oigani asiguma piba mama aikoina mayok narakani haibasi nomota khaludaba mani adubo oirakliba piba masina thaiduna chatpa yadaba maramna lengangna aikoigi tungidama khanbiraga ahenba thaurang khara lokhat haningi haiba wafam nupi macha aduna sonthangnana paudam lakhi